Manipuri Wari Pambi Channel na tabiriba pumnamakpo amuhana taramna oksari ngasi amuk mayamgi ngaihak pothananabagidamak anauba Manipuri wari masa mapuduna laksari wari masa sige maming Saitheng wari masa sige aiba hais kyaniso wari masa simuk ngaihak taminarasi nungayay phabang ngakta oina uraba niyama sige marakta aigi awa anagi soiron olaklaba wakal asibu tabinaba yaurum khigadra haina khantarubada aremba oiraba kanadraba wafamni khanna thamoi nungdata prok prok sakna thamjariba wafamni hingbagi mahau yaudrabana hingbagi kanafam khangdrabani hiningbasu pokdrabani taibang mioiba oina poklobana mapugi thodang indaba yadabana matam matamna pirakpa ithilnasu yumsu pansilure mapu magi kudolna isa susele aigi oina khalaktre isagi damak khalakle isagi damak warakle sauningba nungaitaba tanja kayada saithangba kaya tawrabasu isabu nungsibana helakpana amuk them amuk chena konsil mangonda samindi fanganda tapna lonna sangduna kaibana sau sau lauraba amonba yaudraba khut asena mamaida masada tapna tapna nungsina nanja asaba matamdana humaina humbi ayingba matamdana saithoraklaba phayuppu singkhatpi tawduna lona nungsina thamjarakpa tarakpa matumta pokpa isani laita lairagi saitheng phanglakpana nongmatasu isagi penanaba honaba ngamlatrabini ahawba pijaba phajaba phiron selhanba mahi masing tamhanba nungaina sanahanba ake amau tawhanba mamanabi kayana mapukling pena harau minok tamna wari watai sanabasu uningba mama aigi onthokna penjagadaba pamjakraba wakhalni pamjabata oidi wakhaltana khalli tasengna oithokpibadi chara mapung phadri fijet mapung phadri mahi masing tamhanba ngamdri mamanaba singa nungaina sanajaba phanganba ngamdri onthokna tamthikraba punsigi mapugi thauda yathang illibani nongma mamanabagi yumda saruba yerumgi mahau khangladuna isana tattana haijarakpani ima yerum leirau yerum saningi yamna hawi atangba potsu nate isagidamak leibiningi bijaningi adubu ngasi phauba bijaba ngamdri mahakti aigi leitabase munna khangdabana tattana oinari yerum leirakte haiduna kaigumbadasu sauduna aigi thabaktasu mateng pangdri mana masing khara khara yonduna hingnanaba pambai oijarambadusu lockdown tawrakpana maram oiduna yaraktre nongmagi sontharakpana kokta khut hapa haibadu oire hapta amukki mamangdani athingwa marakta laibak yenglage haiduna yumlonabadagi lupa samngadang puge khungangi mana masing tiklaga kaithenda yoluba yabra yenge kanarabadi sandoi hapkani ko haiduna haijaruba mahaksu mapukchel saubi minungsi khangbini laitene hairaga imungdagi lupa sahum khak puthoragtuna aisu hayeng sinagadabani horen halaklaga pirau ko sendoi di hablakanu haiduna pirakhi mikup aduda ai kayada nungaijakhiba haraujakhiba paisado hek paibaga aina khankhi wakhalna sagatki tiklugadaba pot leigadaba mamal yongadaba mamal yonpham aduga khara tonglabadi isana leirau haiduna tattana takliba yerum lupa kungi ahum tawbado soidana leirage isabu nungaihange harawange saningbadu pizage lupa sahum aduna tikpa yaba aphangba mana masing tiklure nungairabu wakhalga loinana yonba yaba mafam khalakle akhangbada hangle khara komthokpa mafam taglakle adudagi satle adu yaunanaba mi khara tarak phamlibadugi manakta pamthare pot thare thenduna thamle yonba haunaba sem sare araibasu lakle maman hangakle onthokpa haibaduni ikhang khangauduna golaidagi satlauna laithorakpa garidagi police manga taruk khulai thuna kumtharaklaga thenduna thamliba mana masing loinamak salak sana sakhaibi khre konthi susina duna saibasu horakle tasengna lalibase hingnanabagi damak tangai hodana thorakliba kiraba laina asibu nathaiduna thamlaga nongmagi sara namata oirabasu fangnanaba honariba ekhoi oire aina hana haijakhi ai yolaroi pot sakhaibiganu aidi lairabini upai leitrabini mana masing aduna khara khara yonjarga zara tanjabani
ꯑꯗꯨꯕꯨ ꯊꯥꯒꯤ ꯇꯣꯂꯣꯞ ꯆꯥꯗꯨꯅ ꯄꯨꯛ ꯊꯟꯅꯅꯕ ꯆꯥꯔꯤꯕ ꯁꯦꯠ ꯆꯥꯕꯗ ꯑꯋꯥꯕ ꯂꯩꯇ꯭ꯔꯤꯕ ꯊꯅꯥꯁꯤꯡ ꯑꯗꯨꯅ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯆꯩ ꯊꯥꯡꯕ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯑꯩꯅ ꯈꯟꯈꯤ, ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯁꯦ ꯇꯣꯜꯂ ꯇꯥꯔꯕ ꯑꯩꯒꯤ ꯏꯆꯥꯒꯨꯝꯕꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯔꯝꯂꯕꯗꯤ ꯅꯈꯣꯏꯅ ꯉꯁꯤ ꯆꯩꯈꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯑꯥꯏꯟꯅ ꯌꯥꯕ ꯎꯄꯥꯏ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯥꯛꯄꯤꯔꯝꯒꯅꯤꯀꯣ꯫ ꯑꯩ ꯑꯣꯟꯊꯣꯛꯅ ꯑꯋꯥꯕ ꯑꯣꯏꯈꯤ꯫ ꯏꯆꯥꯒꯤ ꯂꯨꯄꯥ 10ꯒꯤ 3 ꯇꯧꯕ ꯌꯦꯔꯨꯝꯒꯤ ꯑꯋꯥꯕ ꯀꯥꯎꯈ꯭ꯔꯦ꯫ ꯉꯁꯥꯏ ꯌꯨꯝꯂꯣꯟꯅꯕꯗꯒꯤ ꯄꯨꯔꯨꯕ ꯃꯍꯥꯛꯁꯨ ꯂꯩꯇ ꯂꯥꯏꯔꯒꯤ ꯆꯩꯊꯦꯡ ꯐꯪꯕ ꯑꯣꯏꯕꯗꯒꯤ ꯑꯩꯒꯤ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯄꯤꯔꯛꯈꯤꯕ ꯍꯌꯦꯡ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯍꯟꯅ ꯍꯟꯅ ꯑꯩꯕꯨ ꯑꯋꯥꯕ ꯏꯄꯥꯛꯇ ꯇꯥꯍꯜꯂꯦ꯫ ꯂꯨꯄꯥ 100 ꯑꯗꯣ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯣꯏꯔꯕꯗꯤ ꯄꯤꯔꯛꯂꯝꯂꯣꯏ꯫ ꯃꯈꯣꯏꯗꯤ ꯁꯤꯡꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯈꯟꯗꯨꯅ ꯑꯩꯅ ꯄꯨꯒꯦ ꯍꯥꯏꯕꯗꯨ ꯌꯥꯔꯛꯂꯝꯂꯣꯏ꯫ ꯑꯋꯥꯕ ꯃꯤ ꯑꯣꯏꯕꯅ ꯑꯩꯒꯤ ꯑꯋꯥꯕꯗꯣ ꯈꯪꯕꯤꯗꯨꯅ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯑꯩ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯈꯤꯗꯦ꯫ ꯎꯄꯥꯏ ꯂꯩꯇꯅ ꯇꯧꯐꯝ ꯈꯪꯗꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯅꯤꯡꯉꯝꯗꯅ ꯊꯅꯥꯁꯤꯡ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯅ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯗ ꯌꯨꯝꯂꯣꯟꯅꯕꯅ ꯇꯍꯥ ꯆꯪꯂꯛꯇꯨꯅ ꯑꯩꯕꯨ ꯀꯧꯔꯛꯈꯤ꯫ ꯑꯩ ꯃꯤꯄꯥꯏꯈꯤ꯫ ꯀꯔꯤ ꯈꯨꯝꯒꯅꯤ ꯈꯟꯐꯝ ꯈꯪꯈꯤꯗꯦ꯫ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈꯤ꯫ ꯌꯨꯝꯂꯣꯟꯅꯕꯤꯅ ꯀꯧꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯉꯁꯥꯏ ꯂꯧꯈꯤꯕ ꯄꯩꯁꯥꯗꯣ ꯉꯁꯤ ꯄꯤꯔꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦ, ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯖꯈꯣ꯫ ꯏꯆꯥꯒꯤ ꯌꯦꯔꯨꯝ ꯂꯩꯗꯨꯅ ꯄꯤꯖꯕꯗ ꯐꯪꯒꯗꯕ ꯅꯨꯡꯉꯥꯏꯖꯕ ꯄꯦꯟꯖꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯌꯥ ꯍꯦꯟꯅ ꯀꯣꯛ ꯏꯪꯍꯟꯗꯨꯅ ꯄꯣꯊꯥꯖꯕ ꯐꯪꯂꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯩ ꯌꯨꯝꯂꯣꯟꯅꯕꯤꯕꯨ ꯊꯃꯣꯏꯅꯨꯡꯗ ꯊꯥꯒꯠꯆꯔꯤꯕ ꯑꯁꯤꯒꯤ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄꯗ ꯈꯛ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯕꯨ ꯄꯣꯊꯥꯍꯜꯂꯤꯕꯁꯦ ꯉꯥꯏꯍꯥꯛꯇꯪꯒꯤꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯔꯥ ꯑꯃꯗꯤ ꯆꯥꯗꯕ ꯌꯥꯗꯕꯅꯤꯅ ꯑꯔꯩꯕ ꯈꯔꯗꯤ ꯊꯣꯡꯗꯕ ꯌꯥꯔꯛꯇ꯭ꯔꯤ꯫ ꯏꯇꯣꯝꯇ ꯑꯣꯏꯔꯕꯗꯤ ꯆꯔꯥ ꯍꯦꯟꯗꯣꯛꯄꯁꯨ ꯌꯥꯔꯕꯅꯤ꯫ ꯏꯆꯥ ꯌꯥꯎꯕꯅ ꯃꯍꯥꯛꯀꯤꯗꯃꯛ ꯊꯣꯡꯗꯕ ꯌꯥꯗ꯭ꯔꯤ꯫ ꯑꯔꯩꯕ ꯈꯔ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯒꯤ ꯂꯦꯟꯅꯅꯕ ꯆꯔꯥꯗꯤ ꯊꯣꯡꯂꯦ꯫ ꯇꯨꯝꯂꯤ ꯇꯧꯔꯨꯔꯕ ꯏꯆꯥꯗꯣ ꯆꯥꯛ ꯆꯥꯔꯁꯤ ꯍꯧꯗꯣꯛꯂꯨꯔꯦ꯫ ꯏꯆꯥꯅ ꯎꯏꯔꯤ ꯍꯪꯂꯛꯂꯤ, ꯌꯦꯔꯨꯝ ꯍꯧꯔꯕ꯭ꯔꯣ? ꯑꯩ ꯈꯨꯝꯐꯝ ꯈꯪꯈꯤꯗꯦ꯫ ꯀꯣꯛ ꯐꯨꯡ ꯂꯥꯎꯏ꯫ ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯂꯩꯔꯛꯇ꯭ꯔꯦꯅꯦ꯫ ꯂꯩꯒꯦ ꯇꯧꯔꯤꯉꯩꯗ ꯊꯅꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯗꯒꯤ ꯆꯦꯜꯂꯛꯄꯗ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯣ꯫ ꯍꯧꯖꯤꯛ ꯊꯣꯡꯂꯤꯕꯁꯤꯁꯨ ꯌꯥꯝꯅ ꯍꯥꯎꯅꯤꯗ꯫ ꯊꯣꯡꯂꯤꯕꯗꯨꯗꯤ ꯇꯣꯔꯣꯡ ꯀꯔꯤꯅꯕꯨ ꯍꯥꯎꯅꯕ ꯊꯣꯡꯕ ꯌꯥꯗꯧꯔꯤꯅꯣ? ꯃꯆꯜꯁꯨ ꯐꯥꯠꯇ, ꯊꯥꯎꯁꯨ ꯌꯥꯎꯗ꯫ ꯏꯆꯥꯅ ꯑꯣꯏꯅꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯥꯏꯗꯤ ꯏꯃꯥꯅ ꯍꯥꯏꯔꯝꯗꯥꯏꯅꯦ ꯉꯁꯤꯗꯤ ꯌꯦꯔꯨꯝ ꯂꯩꯔꯛꯀꯅꯤ ꯉꯥꯏꯔꯝꯃꯨ ꯍꯥꯏꯗꯅ, ꯑꯗꯨꯒ ꯂꯩꯁꯨ ꯂꯩꯔꯛꯇꯦ꯫ ꯀꯔꯤꯅꯣ ꯉꯥꯡꯒꯗꯕ ꯈꯨꯝꯒꯗꯕ, ꯆꯤꯟꯗ ꯉꯥꯡꯅꯤꯡꯉꯥꯏ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯉꯥꯏ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯕ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯍꯩꯗꯤ ꯌꯥꯎꯗꯅ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯅ ꯃꯥꯡꯗ ꯊꯝꯂꯤꯕ ꯆꯥꯛꯇꯤ ꯀꯣꯊꯗ꯭ꯔꯤꯕ ꯀꯣꯞꯂꯕ ꯑꯦꯂꯨꯃꯤꯅꯤꯌꯝꯒꯤ ꯄꯨꯈꯝ ꯑꯗꯨꯗ ꯇꯣꯞ ꯂꯥꯎꯅ ꯇꯥꯕ ꯑꯗꯨꯗ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤꯕ ꯋꯥꯈꯜ ꯈꯔꯗꯤ ꯈꯟꯕ ꯉꯝꯂꯛꯂꯕ ꯄꯥꯎꯈꯣꯟꯁꯨ ꯑꯗꯨꯛ ꯆꯠꯍꯟꯕ ꯌꯥꯔꯕ ꯃꯇꯥꯡ ꯑꯣꯏꯔꯕ ꯑꯩꯒꯤ ꯑꯋꯥꯕꯁꯨ ꯈꯪꯕ ꯍꯧꯔꯛꯂꯕ ꯏꯆꯥꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯃꯥ ꯍꯥꯏꯗꯨꯅ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯛꯂꯒ, ꯏꯃꯥ, ꯌꯦꯔꯨꯝ ꯂꯩꯔꯅꯨ, ꯑꯩ ꯌꯦꯔꯨꯝ ꯆꯥꯅꯤꯡꯗ꯭ꯔꯦ, ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯜꯂꯛꯄ ꯑꯗꯨꯗ ꯃꯔꯣꯜꯗꯤ ꯊꯣꯛꯆꯗ꯭ꯔꯕ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯑꯗꯣ ꯃꯔꯤ ꯆꯦꯟꯊꯔꯛꯇꯨꯅ ꯑꯦꯂꯨꯃꯤꯅꯤꯌꯝꯒꯤ ꯀꯣꯞꯂꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯇꯞ ꯇꯥꯔꯤ꯫ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯊꯕꯦꯠ ꯇꯧꯔꯤꯕ ꯁꯣꯔ ꯑꯗꯣ ꯁꯥꯡꯅ ꯍꯣꯟꯗꯣꯛꯅꯕ ꯍꯣꯠꯅꯖꯕ ꯅꯠꯇꯅ꯫ ꯏꯆꯥꯗꯤ ꯑꯉꯥꯡꯅꯤꯅ ꯇꯨꯝꯈ꯭ꯔꯦ꯫ ꯊꯥꯕꯜ ꯈꯔꯕꯨ ꯊꯣꯛꯂꯕꯗꯤ ꯊꯣꯡꯃꯩ ꯊꯥꯟꯗ꯭ꯔꯕꯁꯨ ꯏꯉꯥꯟ ꯉꯥꯜꯂꯕ ꯀꯥ 2 ꯁꯨꯗ꯭ꯔꯕ, ꯏꯃꯨꯡꯗ ꯊꯥꯔꯤꯕ ꯅꯣꯡꯉꯥꯁꯨ ꯌꯥꯎꯗ꯭ꯔꯕ, ꯇꯦꯛꯂꯤ ꯇꯧꯔꯕ, ꯃꯣꯟꯄꯥꯛꯁꯨ ꯌꯥꯎꯗ꯭ꯔꯕ ꯁꯦꯒꯥꯏꯔꯕ ꯐꯛ ꯑꯃꯅ ꯃꯣꯝꯄꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯑꯩꯁꯨ ꯍꯤꯞꯊꯔꯦ꯫ ꯇꯨꯝꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩꯔꯦ꯫ ꯊꯅꯥꯅ ꯃꯀꯟꯊꯤ ꯍꯦꯛ ꯐꯨꯗꯣꯛꯄ ꯃꯈꯩ ꯁꯥꯎꯅ ꯆꯩ ꯊꯥꯡꯂꯗꯨꯅ ꯆꯩꯈꯥꯏꯈꯤꯕ ꯂꯨꯄꯥ 240ꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯣ ꯈꯟꯖꯈꯤꯕꯅꯤ ꯑꯩꯗꯤ ꯁꯨꯞꯅꯒꯤ 50-60 ꯑꯣꯏꯔꯕꯁꯨ ꯇꯣꯡꯖꯔꯕꯗꯤ ꯏꯆꯥꯒꯤ ꯂꯨꯄꯥ 10ꯒꯤ 3 ꯇꯧꯕ ꯌꯦꯔꯨꯝ ꯂꯩꯒꯦ, ꯌꯨꯝꯂꯣꯟꯅꯕꯤꯒꯤꯁꯨ ꯂꯨꯄꯥ 10ꯗꯪꯗꯤ ꯍꯥꯞꯇꯨꯅ ꯃꯥꯒꯤ ꯄꯨꯔꯨꯕ ꯂꯨꯄꯥ 100 ꯑꯗꯣ ꯁꯤꯡꯕꯤꯈꯤꯒꯦ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯑꯩꯒꯤ ꯂꯥꯏꯕꯛꯅꯤ꯫ ꯈꯟꯕꯅ ꯑꯃ, ꯑꯣꯏꯈꯤꯕꯅ ꯑꯃ꯫ ꯁꯦꯟꯗꯣꯡ ꯇꯥꯟꯒꯦ ꯈꯜꯂꯨꯕ ꯍꯦꯟꯅ ꯋꯥꯅꯕ ꯁꯤꯟꯕ ꯇꯥꯈ꯭ꯔꯦ꯫ ꯅꯨꯃꯤꯠ 2-3ꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯇꯥꯔꯛꯂꯦ꯫ ꯃꯤꯌꯥꯝꯅ ꯉꯥꯡꯅꯕ ꯍꯌꯦꯡꯗꯒꯤ ꯂꯣꯛꯗꯥꯎꯟ ꯑꯃꯗꯤ ꯀꯥꯔꯐ꯭ꯌꯨ ꯀꯣꯝꯊꯣꯛꯂꯦ꯫ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ 10 ꯐꯥꯎꯕ ꯆꯥꯅ ꯊꯛꯅꯅꯕ ꯄꯣꯠꯆꯩ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯔꯩꯕ ꯑꯃꯗꯤ ꯑꯌꯣꯟꯕ ꯑꯅꯤꯃꯛ ꯐꯨꯠ 6ꯇꯤ ꯂꯥꯞꯅꯒꯗꯕꯅꯤ, ꯃꯥꯛꯁ ꯎꯞꯀꯗꯕꯅꯤ꯫ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯈꯨꯠꯇꯗꯤ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯪꯈꯣꯜꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯒ
hayeng ayuk yonanaba sem sarurage haiduna inkolomda changsille sangna khalai chawbusu nataba aigi oiribra migi oikrabra sukhangdraba inkhon masa asida kari bu hekpa yaba horumgadage inkhon asisu mapana naba layengbada pusuluba sensing aduna nonggi lepa leitraba sendoina yam khalaktuna migi oikragani khalaklaba matangni mahakna satkibada inkhol su pukhiba haibado hek yauna thoklabani khanna sangakpada kuina hekludabana fadigom sing adusu makalap isang sangamle yendem sing adusu mana maka ipat pathaba yauramle khanmiyaba khallaga hekpuna hayeng ayuk yonanaba lupa sama muki oigadaba mana masing semle ngasi soi kaudri ningsing duna talairi kharadang busilabadi lupa kunge ahum tawba isagi rum laige ai isagi saba sadaba khande isagi rumdadi khat kawba ngamdre nongale nganta haugatle numit pu khurumjare taping tawduna mana masingi kokthong puduna kaithel yaunaba pangakle kaithel yaure mina signa saina yadaba makhai tilamle aisu yonanaba mana masing puthokle kharadang yonba hogolakpada ngairi khoisaunaraba saktam puraba kanabu sukidraba malaba inspector amana lusingba thana taruk taret aduna swaidadi yonba yade hairaga karigi yolibano haiduna law khongduna aigumba tola taraba kaya indaba yadabadagi awana ikai ki thadokuna leijaba kharadang ne sinjaduna yonanaba pujarakpa pochai singado lak tuna langkhai ba horakle mayam tawphum khangde tingak yengba natana aina khanki thana sing asisu tawdaba yadaba mathau tawribani adubu kharadi henmalli minungsi yaumande mayam poisen chenareba sing adugi marakta mausa oirabadi aisu chianba yauramgadabani ngasidi ai seningdre khalakle aikoibu khajitang phawbu minungsi pokpidraba makhoige lamba tawnarage chap yungna leple aigi pungning saitheng piriba amaromda thauna haplibadi migi khutta chankhrabagum tawraba inkhol isagi damak yerum amatang phawbu leiduna pijaba ngamdraba aigi phiwam pusilluba selna karamna singba charana ma phawbu chaba ngamlakloidabagi mawong pumnamak khallubada lakleba angakpa thaunani aigumna ningba kairaba amadi sauraba mayam adugi marakta aisu hochinduna thanasing aduga inarure thanadi thanani makoi taruk taretagi taramanga kul sujilakle aduga makutta pairiba lisai aduna matu sonjaraba kaithel phambi sing aduda tana kantharakle nupi kaya ama asu opan nangle aihakti ka hena sokpadi natte kuina mapung phana charak thalaktaba aduga pubu ngamdraba wakhalgi saina aduna inaba adugi marakta ai ngaurakle umang anapi kanglakle kai tawribano khanglaktre wangang basu thoktre lepasu ngamsilaktre sauningbana su gyan mangkhre adubu isagi masakti mitmangda urakli yerum leibibagi wakhal ningsinglakli mikup ani ahumdangi matungdadi pumnamak mangkhre ai kaidawribano khangkhidre mi kharana aibu koli haibadi khangbagum tawri